ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯦꯕ ꯂꯣꯏꯗꯕ ꯈꯔꯁꯨ ꯂꯩꯔꯤꯑꯕꯀꯣ ꯑꯗꯣ ꯁꯤ ꯈꯛꯇꯪ ꯑꯣꯏꯅ ꯎꯠꯆꯔꯒꯦ ꯃꯌꯥꯝ ꯑꯁꯤꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯪꯒꯦ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯌꯨꯝ ꯃꯊꯛꯇ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯃ ꯍꯧꯋꯦꯕꯀꯣ ꯌꯨꯝ ꯃꯊꯛꯇꯕꯨꯗꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤ ꯅꯥꯀꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯪꯒꯦꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯦꯛꯇꯣꯛꯑꯒꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯍꯜꯂꯒꯦ ꯑꯩꯅ ꯆꯩꯅ ꯀꯟꯊꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯦꯛꯑꯦꯕ ꯍꯦꯛꯑꯒ ꯑꯩꯈꯣꯏ ꯃꯪꯒꯦꯁꯦ ꯑꯃꯨꯛ ꯅꯝꯃꯅꯤꯗꯅ ꯑꯗꯨꯒ ꯂꯣꯛꯄꯅꯦꯕ ꯍꯥꯏꯗꯤ ꯃꯣꯔꯦꯒꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯁꯦ ꯃꯇꯝ ꯈꯤꯇꯪ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯪꯒꯦꯁꯦ ꯀꯝꯕ ꯌꯥꯎꯔꯦꯕꯀꯣ ꯍꯥꯏꯗꯤ ꯀꯨꯏꯃꯟꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯍꯦꯛꯄꯗꯣ ꯃꯇꯝ ꯈꯤꯇꯪ ꯍꯦꯟꯗꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒꯦ ꯉꯁꯤ ꯃꯥ ꯀꯦꯃꯦꯔꯥ ꯅꯝꯍꯜꯂꯛꯑꯒꯦ ꯑꯩ ꯀꯟꯊꯔꯛꯑꯒꯦ ꯚ꯭ꯌꯨꯗꯤ ꯐꯖꯕꯅꯤ ꯃꯊꯛꯇꯤ ꯚ꯭ꯌꯨꯗꯤ ꯐꯖꯔꯦ ꯁꯤ ꯂꯩꯔꯦ ꯃꯪꯒꯦꯁꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯃꯪꯒꯦ ꯄꯥꯝꯕꯤꯁꯦ ꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯃꯪꯒꯦ ꯌꯥꯝ ꯄꯥꯜꯂꯝꯅꯤ ꯁꯤ ꯀꯟꯊꯗꯣꯏꯅꯤ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯈꯨꯁꯥꯁꯤꯗꯤ ꯂꯣꯏꯔꯦ ꯁꯤ ꯂꯩꯔꯦ ꯀꯦꯃꯦꯔꯥꯃꯦꯟ ꯅꯝꯊꯗꯣꯏ ꯃꯥꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯩꯅꯣꯅꯦ ꯑꯩꯅ ꯉꯁꯤ ꯖꯔꯁꯤ ꯂꯤꯁꯤꯗꯤ ꯅꯨꯡꯁꯥꯗ ꯌꯥꯝ ꯁꯥꯏꯀꯣ ꯑꯗꯣ ꯖꯔꯁꯤ ꯂꯤꯁꯦ ꯁꯤꯒꯤꯁꯦ ꯀꯟꯊꯕꯗ ꯀꯩꯅꯣ ꯎꯐꯨꯟ ꯃꯀꯨꯝ ꯌꯥꯝ ꯇꯥꯔꯛꯑꯦꯕꯀꯣ ꯑꯗꯒꯤ ꯎꯐꯛꯄꯤꯁꯨ ꯌꯥꯝ ꯂꯩꯌꯦꯕ ꯁꯤꯁꯦ ꯑꯗꯣ ꯍꯣꯔꯦꯟ ꯍꯥꯏꯗꯤ ꯍꯛꯆꯥꯡꯗ ꯇꯥꯕꯗ ꯌꯥꯝ ꯍꯥꯀꯠꯆꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯁꯥ ꯀꯤꯕꯒꯤꯗꯤ ꯅꯠꯇꯦꯀꯣ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯍꯧꯔꯒꯦ ꯀꯟꯊꯔꯒꯦꯅ ꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯪꯒꯦ ꯀꯦꯖꯤ 1-2 ꯆꯥꯡꯗꯤ ꯀꯟꯊꯔꯦ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯁꯤ ꯄꯨꯂꯞ ꯀꯟꯊꯔ ꯂꯩꯔꯗꯤ ꯋꯥꯅꯦꯕ ꯑꯗꯣ ꯅꯣꯡꯃꯗ ꯀꯦꯖꯤ 1-2 ꯆꯥꯡꯅꯦ ꯑꯗꯨꯝ ꯀꯟꯊꯔꯗꯤ ꯌꯥꯔꯦ ꯅꯨꯃꯤꯠ 2-3ꯗ ꯑꯗꯨꯝ ꯂꯣꯏꯕ ꯉꯝꯅꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯀꯦꯖꯤ 1-2ꯗꯤ ꯍꯦꯟꯅꯤꯅ ꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯋꯥꯔꯦ ꯉꯁꯤꯗꯤ ꯍꯌꯦꯡ ꯍꯥꯏꯗꯤ ꯇꯞ ꯇꯧꯔꯒꯦ ꯑꯩꯒꯤ ꯐꯤ ꯇꯥ ꯂꯩꯔꯦ ꯁꯤꯗ ꯐꯖꯔꯦ ꯁꯨꯈꯤꯕꯗ ꯉꯥꯏꯕꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯨꯗ ꯌꯥꯔꯦ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯪꯒꯦ ꯍꯦꯛꯄ ꯇꯤꯝ ꯉꯥꯛꯇꯪ ꯋꯥꯔꯦꯅ ꯄꯣꯊꯥꯔꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯅꯨꯡꯁꯥꯗꯤ ꯌꯥꯝ ꯁꯥꯏꯕꯀꯣ ꯑꯗꯨꯒ ꯍꯣꯏ ꯃꯝꯁꯤꯟꯈ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯁꯤ ꯂꯣꯏꯔꯒ ꯃꯪꯒꯦꯁꯤꯡꯁꯦ ꯑꯃꯨꯛ ꯃꯀꯨ ꯈꯣꯛꯇꯣꯏꯅꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯃꯊꯛꯇꯒꯤ ꯀꯟꯊꯈꯤꯕ ꯃꯪꯒꯦꯈꯩꯗꯣ ꯁꯤꯗ ꯑꯩꯁꯨ ꯈꯣꯟꯖꯜꯂꯦꯕꯀꯣ ꯑꯗꯣ ꯂꯣꯏꯔꯦ ꯐꯔꯤꯈꯩꯁꯨ ꯃꯌꯥꯝ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯍꯥꯏꯗꯤ ꯍꯛꯆꯥꯡꯗ ꯆꯣꯡꯉꯒꯗꯤ ꯑꯃꯨꯛ ꯐꯖꯩꯑꯕ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯃꯪꯒꯦꯗꯣ ꯃꯪꯒꯦꯁꯤ ꯂꯩꯔꯦ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥ ꯄꯥꯔꯁꯟꯒ ꯑꯩꯒ ꯃꯀꯨ ꯈꯣꯛꯑꯅꯤ ꯑꯗꯨꯒ ꯅꯝꯃꯅꯤ ꯍꯧꯖꯤꯛ ꯄꯨꯡ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯉꯥꯛꯇꯪ ꯊꯣꯛꯎꯔꯅꯤ ꯋꯥꯕꯒꯤ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯑꯣꯏꯅ ꯑꯗꯨꯒ ꯃꯌꯥꯝ
ꯍꯌꯦꯡꯋꯥꯏ ꯁꯤꯒꯤꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯅꯝꯕ ꯂꯣꯏꯔꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯆꯥꯕ ꯌꯥꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯑꯃꯨꯛ ꯃꯌꯥꯝꯗ ꯑꯃꯨꯛ ꯀꯩꯅꯣ ꯚꯤꯗꯤꯑꯣꯅ ꯑꯃꯨꯛ ꯄꯨꯊꯣꯛꯆꯔꯛꯀꯦꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯁꯤꯒꯤꯁꯦ ꯄ꯭ꯔꯣꯁꯦꯁꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯃꯒ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝ ꯁꯤ ꯂꯩꯖꯔꯦ ꯁꯤ ꯃꯀꯨ ꯍꯥꯏꯐꯦꯠ ꯈꯣꯛꯇꯣꯛꯀꯦ ꯃꯌꯥꯝ ꯁꯤ ꯂꯩꯖꯔꯦ ꯀꯩꯅꯣꯁꯦ 이바니는 핵 키우면 그게 돈도 시험장 막 쿵쿵 돌아오네. 하도가 시다 합도이네 그거. 시 꼰지다. 하도 크라브도 코에. 하도가 바탕 실로가 아이디 아로이버기 마기 레이게드 스타일도 아도 뭐 비디오 남아 다 같이라겠네. 보자. 해도그라. 해도. मासे कैमरा साइड आई कैमरा साइड माई कन खर हईजब है मैम से सूमाय खोकदने मंगेद मोरे की मंगे चप माना हल्के मैम नाई मैम 2 hours later. मैम इबानी साई मकू खोखिबा मंगेगो अदुगिदो लोरे हाइदी निमित्सु तारेबको दो हाइदी याम कुइने संगे सिगिदे अदो सिगक्तसु नतेबा लोइदबा खरसु लैरियबको अदो सिगतंग ओइना पुचरगे हाइदी अखोइ लोइबा ngamdrebको मैम हाइदी याम कुइये सिगिदे हाइदी फको मकू थोकदो अदो सिगिदे सिगतंग ओइना उचरगे मैम अदो मैम सिगिदे मतंग साइड वीडियो से लोसनजरगे हाइदी सिदे मथंगी वीडियो दम मैम थेंगनरस